MAMI News Pumi ang tabiriba pumnamakpu Mary Laisramna taramna okseri. Ngasi fongkiba paukse singdagi khomjinjaba paudang khara miyamda thamjari. Haukiba pung kunmari da thokiba thawdo wathok sing ahanbada poknafam paukse dagi lobirasi. Ahantem darasu tamthiba mong amada hatkiba asiba haksang oina fangle. Haukiba yumsa kaisa numit ki ayukta singsan basat kiba nupa mari gi manungda ahumge asiba haksang sing fangkraba matung thiba khangdana lairakkiba kunja ahantem darasu mihathi na halam laga hundoklambadagi ngasi ayuk combined security force na asiba haksang oina fangkre. Police tagi fangba paw na hai singsan basat kiba terakong akasoigi kunja mari gi manungda PAODAM ibomsa mahaki masanupa Anand sahi kun amasung oinam Roman sahi kuntraga nipan gi asiba haksang sing adu sagolsen numita sabal maning may sakwi singi area dagi kumbi police amadi combined force na fangkibani pao sinapok na fanggi ahan balay may da headline oina fongli. Rahul Gandhi gi Bharat Jodo ne yatra khongjom dagi satnaba sem sakre Telangana gi Chief Minister Revan Reddy Imphal da thunglaragani. Rahul Gandhi gi Mumbai fauna satkadaba Bharat Jodo ne yatra hayeng Thoubal district ki khongjom dagi khongsanaba state congress na madugi damak sem saba ki thabak loikre. Congress luchingba Rahul Gandhi hayeng ayuk pung taraga mathoida New Delhi dagi akanaba flight amada Imphal airport ta thunglagare. Mahang na airport ta thungbaga state congress na taram na okani mafam adu dagi khongjom da satkani. Pawasi na pong na famgi anisuba headline oina fongle. Laima konggi thawdok kanglup amada awaba pinaba honabani haibasi henna mayek singlakle. Laima kongda laiba heavy fuel based power plant agi thaw yuraktuna ising kongda sentharaktuna miyamgi pulsida kudong tiba yaba fibam ohellakiba adu kanagumba karana atamnana thokhanbani haibasi nongma nongmagi mayek singlakle. Thawdok adugi matangda haukiba sagolsen numita MSPCL na Polista aiba cherol ama pisinbaga loinana Police na su thawdok adugi matangda zero FIR ama laukatuna tijinba haukre hairi. Pausing asina poknabamgi maruoiba pawoy na fongle. Makha tarakpada Huel Lampaw paukse dagi lobirasi. Huel Lampaw gi maruoiba pausing pizari. Lupa chamada yongadaba singmapul ama khakchanba chalubada hatok pikraba daragi haksang fangle. Kumbidagi Central Forcing lautopiro haina kunjasing na mafi kankri. Amadi aidi haksang ngamlaktaduna yumda halak hobadagi samnada hinghobani. Laikidraba makoi mari distinction duna lehobani ngambom khaba. Pausina ngasi ahanba paw oina Huel Lampaw gi hambala maida headline tawduna amadi sub headline tawduna fongni. Tha asigi tarada subna tagi lupa chamada yongadaba singmapul amamum khakchannabagidamak chatkiba miyoi mari. Hingsa yaitamba kuki militant singna nomaina kaptuna hatkiba thawdok aduga mari leinana laikidraba miyoi sing asiga singchanba puna chatminakiba masang ngamlaktabadagi mayumda halak hawduna samnada hinghoraba terakhong makha lekaidagi ngambom khaba miteina makha tana fongdorki. Tha asigi taragi ayuk pung tara helakpada kumbi police station gi manung chanba wangu sabal maning maichak pisingda singchanba chatkiba miyoi singi manungdagi khunja mari halakidraba matung mathangi numita mapa masa yauna miyoi ahum kuki militant singna hatok lambadagi sina fangkraba matungda mafam khangdan lairakiba ahantem dara sahi yangkai ga manga apokpa ahantem apikchawgi haksang ngasi hana haksang ahum phangkiba mafam adudagi maninglomda meter chani romdamak chatlaga laiba singsekki mafam amada siraga lairamle. Permission PBU Haijarubada Bikhani Bugum Tokrabasu, Rahul Gandhi Kongsit Mai Pangna Kongsana Nabasem Sabaloikri. Telangana Chief Minister Revan Reddy Saruk Yagadori. BJP ki Prime Minister Narendra Modi na Luchingba NDA na Thangna Thangna Lebak Asigi Lengak Lon Pairak Padagi. Democracy ki Arang Maitong da Hamuk Taishele Amasung, Constitution bu Kangau Nari Habiki Charge Kaya Taurakliba, Congress na Party Asigi Makok Thongba Luchingba Rahul Gandhi ki. Bharat Jodo na Yatra Hapta Kangzai Bungdagi Lamthana Bagi Ayaba PBU Haijarubada. State Langak the Sangnay Bina Bikhani Bugum Tokrabasu, Kongzom Gisi Banagadagi, my partner Kongsana Naba Sem Sabapuna Mokloikri. Lan Kambina Balatabadagi Kuki militants and Namafam Anita Capsule Lakri. Pegaxau Ikai Maning Lake the Pokai Driba 51mm mortar cell Amal Leramli. Momang Sahigi May Hum Dagi Hauraklaga, Tanipan Mapung Pakiduna, Tama Panchangsilaglaba Fawada State Amasung Union Langana, Kuki Lamhen to Hen Bamasung Makogi militants in Metaida Atamana Onsinduna Chatarakliba, Tamtirable Lan Asi Kam Dabagi Makasa Tarpaga Iroinana, Narang Sutongan Tongan Mamafam Anida Kuki militants in Nomai Capsulakuna Kahura Creek. Narang Numidang Pung Mapalom Tarakpada Yangang Popi Police Station Koliba, Sangran Kuki Kuldagi Kuki militants in Metagi Yum Sing Tamna Nomai Maru Mari Manga Capsinduna Kahura Creek. Kuki militants in Nomai Kapa Horokpadagi Kulngak Liba Kunza Singnasu, Nomai Maru Kara Handuna Kauki, Adobu Nakal Anigi Marakta Maka Santana Kutongna Kidabana, Asokapan Yauna Kidi.
January 15 फाउबगी मनुंगदा खामेलोक नुंगसुंखुलगी अकोइबदा लैरिबा असम राइफल्ससिंग लौथोकदबनी खुंजासिंग खामेलोक अमसुंग नुंगसुंखुल ngakpasingnga laiba mafamda asam rifles ki personal singna narol da changduna laisalmale haiba wahaudagi maira paibisingna makoi bu tanthokre hairi karigidamok makoina narol da changsilam lebano hangladuna thong asi kari karamba agenda dagi makha satharakpono hanglaki amadi miyoi ama nongmaina kaplam lei ngasi numidang pung tare lom tarakpada singjamai police station gi manung chanba kanchipur da laiba catholic school gi manakta kaksing ningthau laikai dagi naurem krishnadas sahi kunthraga ni thoi apokpa naurem muhindra koba miyoi ama sakhangdaba singna oi thangba faiganda nongmai maru ama kapsilam le hairi mahak haujik waheng mom laikai da laiba sana sabagi dukan amada thabak yawa miyoi ni mahak pu kari maram gidamak kanana nongmaina kaplam libano haiwa khangba ngamkidi mahak ahan bada rims ta pukhalakuna laikanaram laba matungda sijo hospital da refer tawkre hairi pausing asina ngasi hoyalam pauge hambala maida maroiba pausing oina fongli Makha tarakbada sana laibak pauksedagi lobirasi. Manipurda tangdu laitaba phibam hanjin hanaba Home Minister gi thaurangda maitai MLA kharaga kuki MLA mangaga unnakre. Manipurda kuki amasung maitai gi marakta hana sunaba yauna pamdaba thodok kaya marum thoklibase mahausa gi phibamda hanjilangnaba central government ki akhannaba thaurang khara nauna uba phangle hairi. Thaurang asigi makhada handak maitai gi MLA kharaga kuki MLA kharaga New Delhi da unnakre haiba paw asina sana laibak pawchi gi ahan belamai da fongli. DMU na verification fee lode affiliate tawba college singidi haiba ngamde nodal officer DMU da affiliate tawba college singna sel lobagi khudam pauche shida chapchana leiri hairi Danamanjari University DMU da postgraduate amade PhD tawriba mahairoi singe scholarship ki damak verification tawbada university asigi scholarship scale na ahenba sel amata lode hairi adum oinamak DMU gi makhada leiriba college manga aduna lawba lawdabagidi mari leinade haina DMU gi National Scholarship Portal gi nodal officer Khongbam Jentakumar na phongdorakli Thau yubagi wathokta DGM suspend tawkhre Laimakhongda laiba heavy fuel power project gi January 10 gi numidang wairamda thau chentharaktuna wathok oikhiba thodok aduga mari leinana Manipur State Power Company Limited ki DGM Generation Division mathauda pukning changde haibagi maralda thabaktagi suspend tawkhre hairi Ngasigi oina MAMI TV na khomjanjaba paudam matang asida loijare makha taba pawgidamak mieng taduna leibiyo pumnamakpu amukka hanna khurumjari